ꯌꯧꯔꯛꯄꯗ ꯉꯥꯟꯕꯁꯨ ꯑꯕꯦ ꯍꯣꯏꯗ ꯂꯥꯛꯏ꯫ ꯑꯕꯦꯁꯨ ꯂꯥꯏꯗꯨꯛ ꯊꯥꯟꯅꯕ ꯊꯣꯛꯂꯛꯄꯗ ꯉꯥꯟꯕ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯑꯕꯦ ꯉꯥꯟꯕ ꯎꯕꯗ ꯍꯔꯥꯎꯅ "ꯗꯥ ꯉꯥꯟꯕ ꯂꯥꯛꯏꯔꯣ?" "ꯑꯧ ꯂꯥꯛꯏꯅꯦ꯫ ꯏꯆꯟꯗꯤ ꯃꯔꯝ ꯌꯥꯝ ꯃꯣꯛꯏ꯫ ꯑꯗꯣ ꯀꯀꯥ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ?" "ꯑꯧ ꯂꯩꯈꯤꯕꯅꯤ, ꯏꯃꯨꯡꯗ ꯆꯪꯕꯤꯔꯛꯑꯣ." ꯉꯥꯟꯕꯁꯨ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯕꯦꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯆꯧ ꯏꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯕꯦꯁꯨ ꯃꯄꯥꯟꯗ ꯂꯥꯏꯗꯨꯛ ꯊꯥꯔꯝꯂꯒ ꯏꯃꯨꯡꯒꯤ ꯊꯣꯡꯗꯣ ꯍꯥꯏꯐꯦꯠ ꯉꯥꯁꯤꯜꯂꯒ ꯆꯪꯁꯤꯜꯂꯛꯏ꯫ "ꯀꯀꯥ ꯑꯩ ꯂꯥꯛꯆꯔꯦ, ꯀꯔꯤ ꯂꯩꯔꯒꯦ?" "ꯏꯕꯨꯡꯉꯣ, ꯅꯪ ꯍꯌꯦꯡꯁꯦ ꯑꯃꯨꯛꯇ ꯔꯥꯖꯦꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯨꯆꯣ꯫ ꯃꯥꯒꯤꯅꯦ ꯄꯔꯤꯈ꯭ꯌꯥꯁꯨ ꯀꯨꯏꯔꯝꯃꯔꯣꯏ꯫ ꯑꯗꯨꯅ ꯃꯥꯒꯤ ꯑꯋꯥꯠꯄ ꯄꯩꯁꯥ, ꯑꯦꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯗꯣ ꯈꯔ ꯊꯤꯟꯕꯤꯔꯨꯔꯣ." "ꯍꯣꯏ ꯀꯀꯥ, ꯑꯩꯁꯨ ꯆꯠꯀꯦꯅ ꯈꯜꯂꯝꯃꯤꯅꯤ꯫ ꯀꯀꯥꯁꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯤꯔꯥ? ꯁꯥꯟꯅꯕꯨꯡꯗꯒꯁꯨ ꯊꯣꯛꯂꯛꯄ ꯎꯗꯦ." "ꯑꯩ ꯍꯟꯗꯛꯁꯦ ꯍꯛꯆꯥꯡꯁꯦ ꯈꯔ ꯉꯝꯗꯦ, ꯑꯗꯨꯅꯅꯤ." ꯑꯕꯦ ꯉꯥꯟꯕꯒꯤ ꯆꯥ ꯄꯨꯁꯤꯜꯂꯒ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯕꯦ ꯆꯥꯗꯨ ꯃꯈꯥꯗ ꯊꯝꯗꯨꯅ "ꯗꯥ ꯉꯥꯟꯕ ꯆꯥ ꯄꯥꯏꯌꯣ." "ꯍꯩꯃꯥ ꯍꯩꯃꯥ, ꯆꯥꯒ ꯂꯣꯜꯂꯨꯔꯤꯔꯣ ꯑꯃꯨꯛ? ꯋꯥꯅꯕ ꯀꯩꯗꯧꯕꯒꯤ ꯂꯣꯜꯂꯨꯏꯅꯣ? ꯂꯣꯟꯗ꯭ꯔꯁꯨ ꯌꯥꯕꯁꯤꯗ." "ꯋꯥꯗꯦꯗ꯫ ꯑꯗꯨ ꯗꯥ ꯉꯥꯟꯕ ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯗ ꯆꯠꯇꯣꯏꯅꯣ?" "ꯑꯩꯁꯦ ꯑꯌꯨꯛꯀꯤ ꯕꯁꯇ ꯌꯥꯎꯈ꯭ꯔꯒꯦꯅ ꯇꯧꯕꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯁꯤꯗ ꯆꯪꯉꯛꯑꯔꯣꯏꯗ꯭ꯔꯣ?" "ꯈꯪꯗꯦꯅꯦ, ꯉꯜꯂꯗꯤ ꯆꯪꯒꯦ, ꯀꯔꯤ ꯂꯩꯔꯒꯦ?" "ꯑꯣ, ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯄꯤꯔꯒꯦ꯫ ꯑꯩꯁꯨ ꯑꯩꯅ ꯇꯥꯟꯖꯕ ꯁꯦꯜ ꯈꯔ ꯗꯥ ꯔꯥꯖꯦꯁꯇ ꯄꯤꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ." "ꯑꯣ, ꯑꯗꯨꯒꯤꯗꯤ ꯆꯪꯉꯛꯀꯅꯤꯗ." "ꯑꯗꯨꯒꯤꯕꯨꯗꯤ ꯆꯪꯉꯛꯀꯅꯤꯅꯦ꯫ ꯏꯪꯈꯣꯜꯗꯒꯤꯁꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔꯁꯨ ꯄꯤꯈꯤꯗꯣꯏꯅꯦ ꯏꯆꯥꯇꯣꯝꯕꯤ." "ꯑꯗꯣ ꯑꯕꯦ, ꯍꯌꯦꯡꯁꯦ ꯅꯪꯁꯨ ꯆꯠꯂꯨꯁꯤꯗꯅ." "ꯑꯩ ꯆꯠꯂꯣꯏꯗ, ꯆꯠꯅꯤꯡꯗꯦꯗ." ꯏꯕꯣꯆꯧꯁꯨ ꯃꯇꯦꯡ ꯇꯧꯁꯤꯜꯂꯛꯏ꯫ "ꯆꯠꯂꯨꯆꯣ ꯆꯠꯂꯨꯆꯣ, ꯅꯕꯨꯡꯒ ꯍꯦꯛ ꯄꯨꯟꯅ ꯆꯠꯂꯨ. ꯅꯃꯥꯁꯨꯅꯦ ꯆꯠꯅꯤꯡꯉꯦ ꯍꯥꯏꯔꯝꯕꯅꯤ." ꯑꯕꯦꯒꯤ ꯃꯃꯥꯅ "ꯆꯠꯂꯨꯁꯦ ꯏꯕꯨꯡꯉꯣ, ꯑꯩꯅꯦ ꯏꯕꯨꯡꯉꯣ ꯔꯥꯖꯦꯁꯇꯣ ꯎꯗꯕ ꯀꯨꯏꯔꯦ. ꯏꯁꯥꯗꯨꯕꯨ ꯀꯔꯝꯅ ꯇꯧꯔꯤꯒꯦ ꯍꯥꯏꯕꯗꯣ, ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡꯗꯣ ꯍꯪꯅꯤꯡꯉꯤꯅꯦ." "ꯑꯗꯨꯗꯤ ꯏꯗꯣꯝꯆꯥ, ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ. ꯍꯌꯦꯡ ꯄꯨꯡ 9ꯒꯤ ꯑꯉꯟꯕ ꯕꯁꯇꯣ ꯑꯗꯨꯗ ꯅꯪꯅꯕ ꯆꯠꯂꯁꯤ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦ." "ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ, ꯆꯠꯂꯣꯀꯣ." ꯉꯥꯟꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯊꯧꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯕꯦꯗꯤ ꯔꯥꯖꯦꯁꯀꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗ ꯃꯁꯥꯗꯣ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯖꯩ꯫ ꯑꯕꯦ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯃꯄꯨꯛꯅꯤꯡꯗ ꯄꯥꯝꯃꯨꯕ ꯃꯥꯕꯨ ꯎꯖꯔꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯖꯔꯤ꯫ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯕ ꯃꯍꯥꯛꯇꯣ ꯎꯕ ꯐꯪꯉꯅꯤꯀꯣ꯫ ꯑꯗꯣ ꯑꯩꯁꯦ ꯍꯌꯦꯡ ꯀꯔꯤ ꯐꯨꯔꯤꯠ ꯂꯤꯠꯁꯤꯒꯦ? ꯈꯪꯗꯦꯗ, ꯏꯁꯥꯁꯦ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦꯗ ꯑꯣꯏꯕ꯫ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯏꯟꯁꯥꯡꯗꯨ ꯁꯧꯔꯛꯂꯤ꯫ ꯚꯥꯞ ꯑꯣꯏꯍꯧꯗꯅ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕ ꯀꯣꯟ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯨꯏ꯫ ꯑꯕꯦ ꯑꯁꯥꯕ ꯀꯣꯟꯗꯨ ꯄꯥꯏꯁꯤꯜꯂꯨꯕꯗꯨꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ "ꯑꯌꯣꯃꯥ!" ꯏꯟꯁꯥꯡ ꯊꯣꯡꯂꯤꯕ ꯀꯣꯟꯗꯨ ꯈꯪꯊꯥ ꯊꯥꯗꯩ꯫ ꯏꯟꯁꯥꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯩꯗꯣꯛꯂꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯅ "ꯍꯩ, ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯏꯕꯦꯝꯃ?" "ꯑꯩꯅ ꯏꯟꯁꯥꯡꯁꯦ ꯁꯧꯔꯦ ꯊꯥꯡꯗꯒꯦꯅ ꯇꯧꯕꯗ ꯈꯥꯕꯩꯅ ꯆꯞꯇꯕꯤ ꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯨꯏꯕ, ꯁꯥꯕꯅ ꯂꯣꯏꯔꯦ." ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤꯍꯠꯂꯤ꯫ "ꯇꯧꯅꯤꯌꯦ ꯅꯪꯗꯤ, ꯅꯃꯥꯏꯗꯣ ꯏꯊꯛ ꯍꯦꯛ ꯊꯛꯑꯗꯅ. ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦꯁꯦ, ꯍꯥ? ꯏꯟꯁꯥꯡꯁꯨ ꯍꯩꯗꯣꯛꯑꯦ, ꯅꯈꯨꯠ ꯑꯗꯨꯁꯨ ꯄꯣꯛꯑꯦꯗꯅ." "ꯍꯩ ꯃꯃꯥ, ꯉꯥꯡꯂꯒ ꯂꯩꯔꯅꯨꯀꯣ, ꯃꯈꯨꯠꯇꯣ ꯌꯥꯔꯔꯣꯏ. ꯏꯁꯤꯡ ꯑꯏꯪꯕ ꯑꯃꯗ ꯏꯪꯍꯜꯂꯦꯔꯒꯅꯦ ꯍꯤꯗꯥꯛ ꯍꯥꯞꯅꯕ ꯇꯧꯁꯤ." ꯑꯕꯦ ꯃꯃꯥꯅ ꯃꯆꯥꯕꯨ ꯏꯁꯤꯡ ꯑꯏꯪꯕ ꯂꯧꯔꯨꯔꯒ ꯃꯈꯨꯠꯇꯣ ꯏꯪꯍꯜꯂꯗꯨꯅ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯤ꯫ ꯑꯗꯨꯒ ꯏꯟꯁꯥꯡ ꯍꯩꯗꯣꯛꯂꯤꯕꯁꯤꯡꯗꯨ ꯐꯖꯅ ꯂꯣꯏꯁꯤꯜꯂꯒ ꯃꯃꯥꯅ ꯏꯟꯁꯥꯡꯗꯨ ꯅꯧꯅ ꯊꯣꯡꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯤꯁꯅꯥꯁꯨ ꯑꯣꯖꯥꯅ ꯇꯥꯛꯂꯛꯄ ꯄꯔꯥꯁꯤꯡꯗꯨ ꯄꯥꯔꯤ꯫ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ, ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯔꯥꯖꯦꯁ ꯎꯔꯛꯏ꯫ ꯉꯁꯥꯏ ꯆꯤꯡꯂꯦꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯂꯤ, ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯤ, ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ "ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯪꯅ ꯑꯩꯒꯤ ꯃꯥꯡꯗ ꯑꯋꯥꯕ ꯁꯛꯇꯝ ꯎꯠꯄꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯒꯅꯤꯗ. ꯅꯪ ꯀꯔꯤꯁꯨ ꯋꯥꯒꯅꯨ, ꯑꯩ ꯂꯩꯔꯤ." ꯑꯗꯣ ꯃꯥꯅ ꯑꯩꯁꯦ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ, ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯎꯗꯣꯏꯅꯣ ꯍꯥꯏꯕ꯫ ꯑꯗꯣ ꯃꯥꯒꯤꯁꯦ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯀꯣꯏꯕꯁꯨ ꯃꯥꯜꯂꯤ, ꯀꯣꯏꯗꯕꯁꯨ ꯃꯥꯜꯂꯤ꯫ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯑꯩꯅꯦ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅꯤ꯫ ꯃꯉꯣꯟꯗ ꯂꯥꯏꯔꯤꯛ ꯇꯥꯛꯍꯟꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦꯗ꯫ ꯑꯗꯣ ꯍꯌꯦꯡꯁꯤ ꯃꯥꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞꯀꯤ ꯁꯦꯜꯁꯦ ꯑꯩꯅ ꯁꯣꯏꯗꯅ ꯄꯨꯊꯣꯛꯄꯤꯒꯅꯤ꯫
ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯆꯥꯎꯔꯦꯟꯁꯨ ꯁꯣꯐꯥ ꯀꯥꯗꯨꯗ ꯐꯝꯗꯨꯅ ꯑꯣꯐꯤꯁꯀꯤ ꯆꯦ ꯈꯔ ꯌꯦꯡꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯃꯄꯥꯅ ꯐꯝꯂꯤꯕ ꯁꯣꯐꯥꯗꯨꯗ ꯃꯥꯁꯨ ꯐꯝꯖꯤꯜꯂꯛꯇꯨꯅ ꯕꯕꯥꯎ ꯆꯥꯎꯔꯦꯟ ꯐꯥꯏꯜꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯀꯔꯤ ꯍꯥꯏꯒꯦ ꯏꯆꯥꯊꯣꯏꯕꯤ? ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯁꯦꯅ ꯍꯥꯏꯅꯩꯌꯦꯕ꯫ ꯑꯗꯨ ꯇꯧꯒꯦ ꯍꯌꯦꯡ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯣꯕ ꯑꯩ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯇ꯭ꯔꯤꯉꯩꯗ꯫ ꯍꯣꯏꯅꯦ ꯁꯦꯜꯕꯨ ꯀꯌꯥꯅꯣ? ꯕꯕꯥ ꯂꯨꯄꯥ 1,100ꯅꯤ ꯑꯗꯣ 2,200 ꯄꯤꯔꯛꯑꯣ꯫ ꯁꯦꯜꯁꯤꯡꯗꯨꯗꯤ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕ ꯅꯪꯗꯤ? ꯕꯥ ꯑꯩ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯅꯕꯅꯦ ꯍꯥꯏꯕ꯫ ꯍꯣꯏꯅꯦ ꯐꯣꯔꯝ ꯐꯤꯜ ꯑꯞꯀꯤꯅꯦꯕꯨꯗꯤ ꯈꯪꯉꯤꯅꯦ, ꯑꯗꯨꯗ ꯑꯍꯦꯟꯕ ꯁꯦꯜꯗꯨ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯕ? ꯑꯁꯤꯒꯤ ꯑꯃꯨꯛ ꯍꯪꯉꯒ ꯂꯩ, ꯄꯤꯔꯛꯑꯣ ꯁꯨꯝ ꯍꯪꯉꯒ ꯂꯩꯔꯤ꯫ ꯏꯕꯦꯇꯣꯟꯁꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯄꯥ ꯃꯆꯥ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯔꯝꯕ ꯑꯗꯨꯗ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯍꯣ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤꯅꯣ ꯅꯄꯥꯅꯆꯥꯕꯣ? ꯃꯃꯥ ꯍꯌꯦꯡꯁꯦ ꯑꯦꯛꯖꯥꯝꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯁꯦꯅ ꯍꯥꯏꯅꯕ, ꯑꯗꯨꯗ ꯕꯕꯥꯗ ꯁꯨꯝ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯣ ꯅꯣꯏꯒꯤ ꯑꯦꯛꯖꯥꯝꯅ ꯇꯥꯡ ꯀꯌꯥꯗ ꯇꯥꯔꯕ? ꯃꯊꯪ ꯊꯥꯗꯅꯤ ꯃꯃꯥ꯫ ꯑꯣ ꯑꯗꯨꯅꯔꯥ ꯏꯆꯥꯅ ꯍꯟꯗꯛ ꯂꯥꯏꯔꯤꯛ ꯁꯨꯡꯄꯥ ꯄꯥꯔꯛꯇ꯭ꯔꯤꯁꯦ? ꯑꯗꯣ ꯏꯕꯦꯝꯃ ꯄꯨꯡꯁꯨ ꯊꯦꯡꯉꯦ, ꯆꯥꯛꯁꯨꯅꯦ ꯁꯥꯔꯤꯉꯩꯗ ꯆꯥꯍꯧꯔꯁꯤꯗꯣ꯫ ꯆꯥꯎꯊꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯃꯣꯏ ꯕꯥ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ, ꯌꯥꯔꯗꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯟꯕꯤꯔꯣ꯫ ꯍꯣꯏ ꯊꯤꯔꯝꯃꯨ ꯑꯩꯁꯨ ꯂꯥꯛꯑꯒꯦ꯫ ꯏꯕꯦꯇꯣꯟꯒ ꯊꯥꯗꯣꯏꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯤ꯫ ꯏꯕꯦꯝꯃ ꯍꯌꯦꯡꯁꯦ ꯅꯪ ꯌꯥꯔꯗꯤ MU ꯆꯠꯂꯨꯔꯅꯨ꯫ ꯀꯩꯒꯤꯅꯣ ꯃꯃꯥ? ꯍꯌꯦꯡꯁꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯄꯅꯤ, ꯑꯗꯨꯒꯤꯅꯤ꯫ ꯃꯃꯥ ꯃꯣꯏ ꯂꯥꯛꯑꯒ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ? ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯁꯦ ꯍꯥꯏꯅꯈ꯭ꯔꯦ, ꯑꯗꯨꯅ ꯑꯩ ꯆꯠꯇꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯣ ꯅꯪꯕꯨ ꯅꯣꯏ ꯇꯥꯃꯣ ꯅꯣꯡꯊꯥꯡꯅ ꯑꯗꯨꯝ ꯊꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ ꯃꯗꯨꯏ ꯃꯤꯗꯨ ꯄꯜꯂꯛꯀꯅꯨ, ꯑꯗꯨꯏ ꯃꯤꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ꯫ ꯑꯗꯨꯛ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯅꯨꯄꯥꯗꯨꯕꯨ ꯍꯩꯅꯗꯦ ꯍꯥꯏꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯃꯉꯣꯟꯗꯅꯦ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦꯍꯦ, ꯐꯠꯇꯦꯅꯦ ꯅꯪꯕꯣ꯫ ꯑꯗꯨꯛ ꯌꯥꯝꯅ ꯐꯔꯤꯕ ꯃꯤꯗꯨꯕꯣ꯫ ꯏꯃꯥ ꯍꯣꯏꯅ ꯈꯪꯗꯕ ꯋꯥꯅꯤ, ꯃꯥꯅ ꯇꯧꯔꯛꯄ ꯊꯕꯛꯁꯦ ꯌꯥꯝꯅ ꯀꯩꯅꯣꯝ ꯇꯧꯋꯤꯗ, ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯐꯥꯎꯏ, ꯑꯗꯨꯅ ꯑꯩ ꯏꯊꯟꯇ ꯕꯁꯇ ꯑꯗꯨꯝ ꯆꯠꯂꯦ꯫ ꯏꯕꯦꯇꯣꯟ ꯃꯆꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯃꯊꯕꯥꯛꯇ ꯃꯈꯨꯠ ꯊꯝꯗꯨꯅ ꯍꯔꯦ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯕꯁꯇ ꯆꯠꯇ꯭ꯔꯤꯕ ꯅꯪꯅ MU ꯆꯠꯄꯗ ꯕꯁꯇ ꯆꯠꯂꯕ? ꯍꯩ ꯌꯥꯗꯦꯀꯣ, ꯌꯥꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯩꯅ ꯍꯌꯦꯡꯁꯦ ꯅꯣꯏ ꯇꯥꯃꯣ ꯅꯣꯡꯊꯥꯡ ꯀꯧꯔꯒ ꯊꯤꯜꯍꯟꯒꯦꯀꯣ꯫ ꯏꯃꯥ ꯑꯩꯅ ꯍꯩꯅꯗꯦ ꯍꯥꯏꯔꯤꯃꯛꯇꯗ꯫ ꯃꯗꯨ ꯌꯥꯗꯦꯅꯦ ꯏꯕꯦꯝꯃ, ꯅꯪꯁꯦ ꯍꯧꯖꯤꯛ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯂꯩꯔꯕꯅꯤ, ꯑꯗꯨꯅꯅꯦ ꯅꯊꯟꯇ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ꯫ ꯑꯩ ꯏꯊꯟꯇ ꯆꯠꯄ꯭ꯔꯣ ꯏꯃꯥ? ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯕꯁꯇ ꯆꯠꯂꯤꯁꯤꯗꯤ꯫ ꯏꯃꯥ ꯑꯩꯁꯦ ꯅꯣꯡꯃꯇꯗꯤ ꯐ꯭ꯔꯤ ꯊꯥꯕꯤꯌꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥ ꯍꯣꯏꯅ ꯇꯧꯁꯤꯜꯂꯛꯏꯁꯤꯒ ꯑꯩꯅ ꯄꯥꯝꯃꯤꯁꯤꯒ ꯌꯥꯝ ꯈꯦꯠꯅꯩ꯫ ꯏꯃꯥ ꯍꯣꯏꯅ ꯇꯧꯔꯤꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯏꯃꯥ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯕꯦ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯔꯥꯖꯦꯁꯀꯤ ꯃꯅꯥꯛꯇꯨꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯕꯦ ꯃꯃꯥꯁꯨ ꯔꯥꯖꯦꯁꯀꯤ ꯄꯤꯅꯕ ꯍꯥꯏꯗꯅ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨ ꯍꯦꯛꯄ ꯂꯣꯏꯔꯒ ꯃꯥꯁꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯄꯨꯡ 8:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯉꯥꯟꯕꯁꯨ ꯑꯕꯦ ꯍꯣꯏꯗ ꯂꯥꯛꯂꯤ꯫ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯑꯕꯦ ꯍꯣꯏ ꯉꯥꯏꯔꯤ꯫ ꯑꯕꯦꯒ ꯃꯃꯥꯒꯁꯨ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯈꯨꯜꯒꯤ ꯕꯁ ꯄꯥꯔꯀꯤꯡꯗ ꯕꯁ ꯉꯥꯏꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯁ ꯑꯗꯨꯁꯨ ꯂꯥꯛꯂꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯕꯁ ꯑꯗꯨꯗ ꯇꯣꯡꯂꯗꯨꯅ ꯔꯥꯖꯦꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯧꯔꯗꯨꯅ ꯕꯁ ꯄꯥꯔꯀꯤꯡꯗꯒꯤ ꯑꯃꯨꯛ ꯔꯤꯛꯁꯣ ꯇꯣꯡꯂꯗꯨꯅ ꯆꯤꯡꯂꯦꯝꯕꯒꯤ ꯂꯩꯐꯝꯗ ꯂꯥꯛꯂꯤ꯫ ꯆꯤꯡꯂꯦꯝꯕꯗꯤ ꯑꯌꯨꯛꯀꯤ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯆꯠꯈꯤꯕꯅ ꯃꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯤ꯫ ꯏꯕꯨꯡꯉꯣ ꯁꯣ ꯂꯣꯜꯂꯤꯅꯦ, ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯕꯖꯥꯠꯅꯣ? ꯏꯟꯗꯣꯝꯆꯥ ꯃꯣꯏ ꯑꯁꯤꯒꯤ ꯊꯪꯅꯕꯁꯤꯗ ꯍꯪꯉꯛꯀꯦ, ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯃꯨ꯫ ꯍꯣꯏ ꯑꯕꯦꯗꯤ ꯑꯍꯥꯟꯕ ꯂꯥꯛꯆꯕꯅꯤꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯤ꯫ ꯉꯥꯟꯕꯅ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯤꯗꯨꯗ ꯆꯤꯡꯂꯦꯝꯕ ꯍꯪꯂꯗꯨꯅ ꯑꯃꯨꯛ ꯊꯤꯟꯊꯗꯅ ꯑꯕꯦ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯏꯟꯗꯣꯝꯆꯥ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ, ꯆꯤꯡꯂꯦꯝꯕꯗꯣ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯆꯠꯈꯤꯑꯅ ꯍꯥꯏ꯫ ꯑꯣ ꯍꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯤꯡꯂꯦꯝꯕꯁꯨ ꯍꯜꯂꯛꯏ꯫ ꯃꯥꯅ ꯍꯜꯂꯛꯄꯒ ꯑꯕꯦ ꯍꯣꯏ ꯉꯥꯟꯕ ꯍꯣꯏ ꯂꯩꯔꯝꯕꯗꯨꯗ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯇꯥꯎ ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯏꯟꯗꯣꯝꯆꯥ ꯍꯣꯏ ꯑꯕꯦ ꯍꯣꯏꯁꯨ ꯌꯥꯎꯔꯛꯏꯔꯣ? ꯍꯣꯏ ꯏꯕꯨꯡꯉꯣ ꯌꯥꯎꯔꯛꯏꯅꯦ, ꯅꯪꯒꯤ ꯂꯩꯐꯝꯁꯦ ꯈꯪꯅꯤꯡꯗꯅ ꯂꯥꯛꯏꯕꯅꯤ꯫ ꯏꯟꯗꯣꯝꯆꯥ ꯍꯣꯏꯁꯨ ꯋꯥꯔꯝꯃꯅꯤ, ꯂꯥꯛꯎ ꯀꯥꯗ ꯆꯪꯉꯁꯤ꯫
ꯆꯤꯡꯂꯦꯝꯕꯅ ꯍꯔꯥꯎꯅ ꯀꯥꯒꯤ ꯁꯣꯗꯣ ꯍꯥꯡꯂꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯕꯦꯗꯤ ꯃꯗꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ, ꯑꯃꯨꯛꯁꯨ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯖꯗꯦ, ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯏꯟꯗꯣꯝꯆꯥ ꯍꯣꯏ ꯐꯃꯨꯡꯗ ꯍꯦꯛꯇ ꯐꯝꯃꯨ꯫ ꯏꯇꯥꯎ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯍꯣꯏ ꯂꯥꯛꯄꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ꯫ ꯏꯕꯨꯡꯉꯣ, ꯀ꯭ꯂꯥꯁꯇꯤ ꯀꯝꯗꯧꯔꯤꯒꯦ ꯅꯪꯕꯨ? ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯑꯗꯨꯒ ꯄꯔꯤꯈ꯭ꯌꯥꯗꯨꯅ ꯀꯔꯝ ꯀꯥꯟꯗꯒꯤꯅꯣ? ꯏꯟꯗꯣꯝꯆꯥ, ꯃꯊꯪ ꯊꯥꯗꯒꯤꯅꯤ꯫ ꯉꯁꯤꯁꯦ ꯐꯣꯔꯝ ꯐꯤꯜꯑꯞꯁꯨ ꯇꯧꯔꯨꯒꯦꯅ ꯇꯧꯔꯤꯅꯤ꯫ ꯉꯥꯟꯕꯁꯨ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯤꯡꯁꯤꯡꯂꯛꯑꯗꯨꯅ ꯄꯣꯀꯦꯠꯇꯒꯤ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯤ꯫ ꯑꯁꯤ ꯏꯇꯥꯎ, ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯀꯅꯤ ꯇꯥꯕꯗꯅꯦ, ꯂꯩꯀꯥꯏꯅ ꯈꯔ ꯑꯗꯨꯗꯒꯤ ꯀꯀꯥꯅꯁꯨ ꯄꯤꯔꯛꯄꯅꯤ, ꯂꯨꯄꯥ 10,000ꯅꯤ, ꯂꯧꯁꯤꯜꯂꯨ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯂꯧꯁꯤꯜꯂꯤ꯫ ꯄꯩꯁꯥꯁꯤꯡꯗꯨ ꯎꯔꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯥꯟꯕꯅ ꯋꯥ ꯊꯩꯗꯣꯔꯛꯏ꯫ ꯏꯇꯥꯎ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕꯣ, ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤꯕꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯃ, ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯋꯦ꯫ ꯉꯥꯟꯕ, ꯏꯕꯥꯅꯤ ꯆꯠꯂꯒ ꯉꯥ ꯂꯩꯔꯨꯔꯁꯦ꯫ ꯑꯗꯨꯒ ꯑꯕꯦ, ꯅꯪꯅ ꯆꯥꯛ ꯊꯣꯡꯒꯠꯂꯝꯃꯣ, ꯏꯆꯟꯅ ꯊꯣꯡꯕꯗꯣ ꯆꯥꯗꯕ ꯀꯨꯏꯔꯦꯍꯦ꯫ ꯑꯕꯦ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯦ꯫ ꯉꯥꯟꯕꯒ ꯂꯣꯏꯅꯅ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯦ꯫ ꯑꯕꯦꯅ ꯆꯥꯛ ꯊꯣꯡꯂꯤ, ꯃꯃꯥꯅ ꯃꯥꯒꯤ ꯐꯤ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨ ꯁꯨꯗꯣꯛꯂꯤ꯫ ꯁꯣꯝꯗꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯂꯥꯛꯂꯤ꯫ ꯊꯣꯏꯕꯤꯁꯅꯥ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡ ꯂꯥꯛꯏꯗꯣ ꯊꯧꯁꯥꯗꯅ MUꯗ ꯂꯥꯛꯏ꯫ ꯉꯁꯤꯗꯤ ꯑꯍꯜ ꯃꯌꯥꯝꯅ ꯌꯥꯗꯗꯅ ꯅꯣꯡꯊꯥꯡꯅ ꯊꯤꯜꯂꯛꯏ꯫ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯑꯒ ꯉꯥꯟꯕꯅ ꯉꯥ ꯁꯦꯝꯂꯒ ꯊꯣꯡꯂꯤ꯫ ꯆꯤꯡꯂꯦꯝꯕꯅ, ꯑꯕꯦ, ꯀꯩꯗꯧꯔꯒꯦ? ꯋꯥꯒ ꯑꯝꯇ ꯉꯥꯡꯗ꯭ꯔꯤꯁꯤꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯜꯂꯤ ꯗꯗꯥꯁꯦ꯫ ꯈꯪꯗꯦꯗ, ꯑꯗꯣ ꯑꯩ ꯐꯣꯔꯝ ꯐꯤꯜꯑꯞ ꯇꯧꯔꯨꯈꯤꯒꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ꯫ ꯑꯕꯦ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯟꯗꯣꯝꯆꯥꯁꯦ ꯉꯁꯤꯈꯛ ꯂꯥꯛꯄꯁꯤꯗ ꯄꯣꯊꯥꯗ꯭ꯔꯤ꯫ ꯏꯇꯥꯎ, ꯅꯪ ꯐꯣꯔꯝ ꯐꯤꯜꯑꯞ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯆꯠꯊꯣꯛꯎꯔꯣ꯫ ꯅꯪ ꯍꯜꯂꯛꯑꯒ ꯆꯥꯛꯁꯦ ꯄꯨꯟꯅ ꯆꯥꯔꯁꯤ, ꯂꯣꯏꯁꯤꯜꯂꯝꯃꯒꯦ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯈꯣꯡꯅ MUꯗ ꯂꯥꯛꯏ꯫ ꯊꯣꯏꯕꯤꯁꯅꯥꯁꯨ ꯆꯤꯡꯂꯦꯝꯕꯕꯨ ꯎꯈꯤꯅꯤ ꯄꯥꯈꯠꯅ MUꯒꯤ ꯒꯦꯠꯇ ꯅꯣꯡꯊꯥꯡꯒꯤ ꯒꯥꯔꯤ ꯈꯥꯝꯍꯜꯂꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯒ ꯆꯤꯡꯂꯦꯝꯕꯅ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯅ ꯍꯦꯛ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ, ꯁꯥꯎꯅꯤꯡꯕ, ꯂꯥꯡꯇꯛꯅꯕ, ꯈꯝꯕꯟꯕ ꯄꯣꯛꯂꯛꯂꯤ꯫ ꯆꯤꯡꯂꯦꯝꯕ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯅꯥꯅꯣ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯕꯣ? ꯆꯤꯡꯂꯦꯝꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯡꯅ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯏ꯫ ꯊꯣꯏꯕꯤꯁꯅꯥꯅ ꯎꯔꯗꯨꯅ ꯀꯧꯔꯛꯏ, ꯌꯥꯝ ꯊꯦꯡꯅꯩꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯔꯣ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯗꯣ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯕꯣ? ꯑꯩꯈꯣꯏ ꯏꯕꯨꯡꯁꯤꯡꯅꯦ, ꯀꯩ ꯇꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯅꯣꯏ ꯁꯥꯏꯒ ꯃꯥꯜꯂꯨꯔꯕ? ꯅꯠꯇꯦ, ꯑꯩꯈꯣꯏ ꯅꯨꯄꯥꯒ ꯀꯣꯏꯖꯗꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯍꯥꯏꯗꯣꯛꯂꯨꯏ꯫ ꯍꯧꯖꯤꯛ ꯑꯃꯗꯤ ꯀꯟꯅ ꯂꯨꯝꯃꯤ, ꯃꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯃꯁꯥꯗꯣ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤ꯫ ꯆꯤꯡꯂꯦꯝꯕ ꯉꯛꯅ, ꯑꯍꯥ꯫ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯒꯩ ꯍꯥꯏꯗꯣꯛꯎꯔꯒ ꯏꯀꯥꯏꯕꯣꯏ ꯂꯥꯛꯄꯣꯏ ꯆꯦꯟꯁꯤꯟꯈꯤ꯫ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯐꯣꯔꯝ ꯐꯤꯜꯑꯞ ꯇꯧꯔꯗꯨꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯊꯣꯏꯕꯤꯁꯅꯥꯅ, ꯐꯣꯔꯝ ꯐꯤꯜꯑꯞꯁꯨ ꯂꯣꯏꯔꯕꯅꯤꯅ ꯀꯅꯥꯗꯅꯣꯃ ꯆꯠꯂꯨꯁꯤꯔꯥ? ꯆꯠꯂꯔꯣꯏꯁꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯟꯒ ꯏꯇꯥꯎꯒ ꯏꯟꯗꯣꯝꯆꯥꯒ ꯂꯥꯛꯍꯧꯏ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯅꯒꯦ ꯂꯥꯛꯑꯣ꯫ ꯑꯁ, ꯌꯥꯔꯣꯏꯌꯦ꯫ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯂꯥꯛꯑꯣ, ꯑꯩ ꯌꯥꯝ ꯎꯅꯅꯤꯡꯉꯦꯕ꯫ ꯊꯣꯏꯕꯤꯁꯅꯥ ꯃꯈꯨꯠꯇ ꯆꯤꯡꯂꯗꯨꯅ ꯔꯦꯟꯇ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯑꯕꯦꯁꯨ ꯃꯤ ꯂꯥꯛꯄꯒꯤ ꯁꯥꯎꯝ ꯐꯪꯕꯗꯨꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯔꯥꯖꯦꯁ ꯆꯪꯂꯛꯄꯗꯨꯗ ꯃꯥꯏꯊꯣꯡꯗꯨ ꯅꯣꯡꯃꯤ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯛꯂꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯑꯃꯪꯕ ꯅꯣꯡꯖꯥꯕꯤ ꯑꯃꯅ ꯈꯨꯝꯖꯤꯟꯈꯤꯕꯒꯨꯝ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯑꯗꯨ ꯍꯟꯖꯤꯟꯈꯤ꯫ ꯊꯣꯏꯕꯤꯁꯅꯥꯁꯨ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯍꯔꯥꯎꯅ ꯋꯥꯔꯤ ꯇꯧꯔꯛꯏ꯫ ꯍꯥꯏ, ꯑꯩ ꯃꯤꯡ ꯊꯣꯏꯕꯤꯁꯅꯥ꯫ ꯉꯥꯟꯕ, ꯏꯕꯦꯇꯣꯟꯗꯤ ꯇꯤꯉꯛ ꯑꯗꯨꯃꯛ ꯌꯦꯡꯂꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯔꯥꯖꯦꯁ ꯅꯣꯛꯂꯗꯨꯅ, ꯏꯟꯗꯣꯝꯆꯥ, ꯃꯥ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯤ, ꯃꯤꯡꯅ ꯊꯣꯏꯕꯤꯁꯅꯥ ꯀꯧꯏ꯫ ꯑꯣ꯫ ꯑꯕꯦꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ, ꯃꯥꯅ ꯑꯩꯒꯤ ꯏꯆꯟꯗꯨꯅꯤ꯫ ꯑꯣ, ꯅꯪꯅ ꯍꯦꯛ ꯍꯥꯏꯕ ꯏꯆꯜꯗꯨꯔꯣ? ꯍꯣꯏ, ꯃꯥꯅꯦ꯫ ꯈꯪꯅꯧꯋꯣ꯫ ꯑꯗꯨꯒ ꯃꯥꯅ ꯉꯥꯟꯕ ꯀꯧꯏ, ꯏꯃꯥꯟꯅꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯏꯟꯗꯣꯝꯆꯥ꯫ ꯑꯣ꯫ ꯉꯥꯟꯕ ꯆꯤꯡꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯥꯁꯣꯟꯅꯅ, ꯅꯨꯄꯤꯁꯦ ꯅꯪꯒ ꯀꯣꯏꯅꯩꯔꯣ? ꯑꯁ, ꯀꯣꯏꯅꯗꯦꯍꯦ꯫ ꯀꯣꯏꯅꯗ꯭ꯔꯒ ꯅꯪꯒꯤ ꯅꯥꯛꯇ ꯀꯩꯒꯤ ꯆꯪꯉꯛꯏꯕ? ꯅꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗ ꯆꯪꯉꯛꯏꯕ꯫ ꯚꯥꯞꯇꯤ ꯐꯈ꯭ꯔ ꯄꯣꯠꯅꯤ꯫ ꯅꯨꯄꯤꯁꯤꯒꯤ ꯃꯁꯛꯁꯤꯗꯤ ꯌꯥꯝ ꯐꯖꯩꯍꯦ꯫ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯁꯗꯅꯥ ꯌꯥꯝ ꯃꯥꯜꯂꯤ꯫ ꯃꯥꯟꯕꯅꯤ꯫ ꯑꯁꯦꯡꯕ ꯍꯥꯏꯌꯨ, ꯀꯣꯏꯅꯩꯔꯣ ꯍꯥꯏꯕꯅꯤ? ꯅꯠꯇꯦꯃꯤ, ꯀꯣꯏꯅꯗꯦ ꯍꯥꯏꯔꯃꯛꯇꯨꯗ꯫ ꯏꯕꯦꯇꯣꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ, ꯍꯥꯏ, ꯅꯈꯣꯏ ꯑꯅꯤꯅ ꯑꯗꯨꯋꯥꯏꯗ ꯆꯤꯔꯣꯟ ꯇꯧꯅꯩꯗꯨꯅ ꯀꯔꯤꯅꯣ?
ꯆꯥꯛꯁꯤ ꯏꯪꯈ꯭ꯔꯅꯤ ꯆꯥꯅꯕ ꯇꯧꯔꯁꯤꯅꯦ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛꯇꯨ ꯆꯥꯔꯤ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯇꯧꯗꯨꯗ ꯑꯕꯦ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯁꯨꯝ ꯍꯦꯜꯂꯛꯏ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯂꯩꯈ꯭ꯔꯕꯗ ꯊꯣꯏꯕꯤ ꯁꯅꯥꯅ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯍꯥꯏꯔꯞ ꯊꯦꯡꯂꯗꯨꯅ ꯑꯕꯦ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯑꯕꯦ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯑꯗꯨ ꯏꯃꯥ ꯆꯠꯂꯁꯤꯔꯥ ꯕꯕꯥꯁꯨ ꯃꯁꯥ ꯉꯝꯍꯧꯗꯦ ꯏꯕꯣꯆꯧ ꯃꯁꯥ ꯉꯝꯍꯧꯗꯦ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕ ꯄꯥꯈꯠꯅ ꯏꯟꯗꯣꯝꯆꯥ ꯀꯀꯥ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯑꯣ ꯉꯍꯥꯟꯗꯣ ꯃꯀꯣꯛ ꯉꯥꯎꯋꯦꯅ ꯇꯧꯏ ꯑꯗꯨꯒꯤꯅꯤꯗ ꯑꯅꯛꯄ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯌꯦꯡꯉꯨꯕꯅꯤ ꯕꯤꯄꯤꯗꯣ ꯈꯔ ꯋꯥꯡꯉꯦ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯗꯨꯅ ꯑꯕꯦ ꯍꯣꯏꯁꯨ ꯃꯌꯨꯝ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯑꯕꯦꯒꯤ ꯃꯑꯣꯡꯗꯨꯗ ꯆꯤꯡꯂꯦꯝꯕ ꯅꯥꯁꯣꯟꯅꯅ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦ ꯄꯔꯤꯈ꯭ꯌꯥ ꯂꯣꯏꯕꯒ ꯌꯨꯝꯗ ꯊꯨꯅ ꯂꯥꯛꯎꯀꯣ ꯍꯣꯏ ꯂꯥꯛꯀꯦ ꯅꯪ ꯐꯤꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯒꯅꯨꯀꯣ ꯑꯕꯦ ꯅꯣꯛꯅꯤꯡꯗ ꯅꯣꯛꯂꯗꯨꯅ ꯁꯥꯗꯦꯗ ꯁꯥꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯩ ꯈꯪꯉꯤ ꯅꯪ ꯅꯁꯥꯗꯣ ꯆꯣꯛꯊꯩ ꯍꯥꯏꯕ ꯁꯥꯗꯦ ꯍꯥꯏꯕꯅꯤ ꯃꯆꯤꯟꯗ ꯁꯥꯗꯦ ꯍꯥꯏꯔꯁꯨ ꯍꯦꯟꯅ ꯊꯕꯛ ꯇꯧꯈꯤꯕꯅ ꯃꯁꯥꯗꯣ ꯋꯥꯕꯅ ꯍꯦꯜꯂꯕꯅꯤ ꯑꯗꯨꯃꯛꯄꯨ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯃꯥꯏꯊꯣꯡꯗ ꯎꯠꯇꯅꯕ ꯍꯣꯠꯅꯕꯅꯤ ꯃꯆꯤꯟꯗ ꯁꯥꯗꯦ ꯋꯥꯗꯦ ꯍꯥꯏꯔꯕꯁꯨ ꯃꯑꯣꯡ ꯃꯇꯧ ꯈꯪꯂꯕ ꯆꯤꯡꯂꯦꯝꯕꯅ ꯊꯣꯏꯕꯤ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯣꯏ ꯏꯕꯥꯅꯤ ꯗꯨꯀꯥꯟ ꯐꯥꯎꯗꯪ ꯆꯠꯂꯨꯁꯤꯔꯥ ꯀꯩꯗꯧꯔꯒꯦ ꯏꯆꯟꯒꯤ ꯀꯩꯀꯩꯅꯣ ꯈꯔ ꯂꯩꯔꯨꯁꯤ ꯍꯣꯏ ꯌꯥꯏꯌꯦ ꯂꯥꯛꯑꯣ ꯗꯥ ꯂꯩꯔꯨꯔꯅꯨ ꯌꯥꯔꯦ ꯆꯤꯡꯂꯦꯝꯕ ꯑꯕꯦꯒꯤ ꯋꯥ ꯇꯥꯗꯅ ꯊꯣꯏꯕꯤ ꯁꯅꯥꯒ ꯆꯠꯈ꯭ꯔꯦ ꯄꯟꯊꯗꯅ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯕꯁ ꯄꯥꯔꯀꯤꯡ ꯐꯥꯎꯕ ꯂꯥꯛꯃꯤꯟꯅꯔꯗꯨꯅ ꯕꯁꯇ ꯀꯥꯈꯠꯂꯤ ꯆꯤꯡꯂꯦꯝꯕ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯄꯣꯂꯤꯊꯤꯟꯗꯨ ꯑꯕꯦꯗ ꯁꯤꯟꯅꯔꯝꯗꯨꯅ ꯊꯣꯏꯕꯤ ꯁꯅꯥꯒ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯗꯨꯅ ꯑꯕꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯋꯥꯕ ꯍꯦꯜꯂꯛꯄꯗꯨ ꯎꯕꯗ ꯄꯤꯔꯥꯡ ꯃꯥꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯦ ꯃꯊꯟꯇ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯆꯦꯟꯊꯔꯛꯏ ꯃꯃꯥ ꯑꯃꯗꯤ ꯉꯥꯟꯕ ꯎꯈꯤꯅꯤ ꯈꯜꯂꯗꯨꯅ ꯇꯩꯊꯣꯛꯆꯩ ꯑꯗꯨꯃꯛꯄꯨ ꯈꯥꯝꯕ ꯉꯝꯗ ꯑꯗꯨꯃꯛ ꯆꯦꯟꯊꯔꯛꯏ ꯂꯝꯍꯦꯜꯂꯕꯤ ꯄꯤꯔꯥꯡꯗꯨ ꯆꯦꯟꯊꯗꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ ꯌꯥꯝ ꯋꯥꯅ ꯃꯌꯨꯝ ꯌꯧꯔꯛꯂꯗꯨꯅ ꯊꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯐꯃꯨꯡꯗ ꯍꯤꯞꯂꯗꯨꯅ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯀꯅꯥꯁꯨ ꯇꯥꯍꯜꯂꯔꯣꯏ ꯃꯇꯥꯒꯨꯝ ꯍꯤꯛꯅ ꯀꯞꯂꯛꯏ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯃꯪꯗꯨꯅ ꯂꯩ ꯏꯕꯦꯇꯣꯟꯁꯨ ꯃꯆꯥꯅꯨꯄꯤ ꯋꯥꯔꯕ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯖꯩ ꯃꯄꯨꯔꯣꯏꯕꯁꯨ ꯁꯥꯏꯀꯜ ꯑꯃ ꯇꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯄꯗ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯂꯦꯞꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯣꯏꯕꯥ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯏꯕꯦꯝ ꯄꯤꯁꯛ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒ ꯍꯦꯛ ꯎꯅꯕꯒꯅꯦ ꯑꯗꯨꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯃꯣꯏ ꯕꯕꯥ ꯂꯥꯛꯄ ꯉꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦꯗꯅ ꯑꯍꯜꯗꯤ ꯑꯣꯏꯔꯕꯅꯤꯀꯣ ꯇꯧꯔꯤꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯃꯥꯡꯉꯦꯅꯦ ꯍꯣꯏ ꯃꯥꯡꯉꯦ ꯁꯪꯁꯀꯥꯔ ꯉꯥꯏꯍꯥꯛꯇ ꯌꯥꯎꯔꯨꯒꯦ ꯈꯨꯗꯩ ꯑꯃꯗ ꯄꯨꯊꯣꯔꯛꯑꯣ ꯑꯩꯗꯤꯅꯦ ꯆꯪꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯁꯤꯕ ꯃꯁꯥ ꯊꯦꯡꯉꯨꯔꯕꯅꯤꯅ ꯏꯕꯦꯇꯣꯟꯁꯨ ꯊꯨꯅ ꯆꯪꯁꯤꯟꯈꯤꯗꯨꯅ ꯈꯨꯗꯩ ꯑꯃ puthorꯛꯂꯒ ꯄꯤꯔꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯊꯣꯏꯕꯤ ꯁꯅꯥ ꯆꯤꯡꯂꯦꯝꯕ ꯃꯐꯝ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯕꯦꯒꯤ ꯃꯆꯤꯟꯃꯛꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯈꯪꯂꯕ ꯊꯣꯏꯕꯤ ꯁꯅꯥ ꯆꯤꯡꯂꯦꯝꯕꯗ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯈꯣꯟ ꯀꯜꯂꯞꯅ ꯉꯁꯥꯏ ꯅꯨꯄꯤꯗꯣ ꯅꯪꯒꯤ ꯅꯆꯟ ꯑꯁꯦꯡꯕ꯭ꯔꯣ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯃꯔꯤ ꯃꯇꯥ ꯑꯝꯇ ꯊꯣꯛꯅꯗꯦ ꯂꯩꯀꯥꯏꯒꯤ ꯏꯆꯜꯁꯤꯡꯅꯤ ꯃꯈꯣꯏꯅꯅꯦ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯔꯛꯏꯁꯦ ꯍꯣꯏꯅꯦ ꯌꯥꯔꯦꯕ ꯑꯗꯣ ꯅꯨꯄꯤꯗꯨꯅ ꯅꯪꯁꯦ ꯅꯨꯡꯁꯤꯕ ꯃꯥꯜꯂꯦ ꯃꯆꯜ ꯑꯃꯅ ꯃꯕꯨꯡ ꯑꯃꯗ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯃꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯣ ꯅꯠꯇꯦꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯄꯥꯈꯪ ꯑꯃꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯑꯗꯨ ꯃꯥꯜꯂꯦ ꯆꯤꯡꯂꯦꯝꯕꯁꯨ ꯈꯣꯟ ꯀꯜꯂꯞꯅ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯆꯜꯗꯕ ꯗꯅꯥꯝ ꯄꯤꯒꯅꯨ ꯃꯥꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯏꯆꯜ ꯑꯃꯒꯨꯝ ꯈꯜꯂꯤ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯑꯣꯏꯈ꯭ꯔꯦ ꯑꯣ ꯑꯗꯨꯗꯤ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯊꯣꯏ ꯅꯪ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯌꯥꯝ ꯏꯟꯇꯔꯦꯁ ꯂꯧꯔꯛꯀꯅꯨ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯁꯦ ꯀꯔꯤꯅꯦꯅ ꯈꯟꯒꯦ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃꯒꯨꯝꯅ ꯈꯟꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯨꯏ ꯅꯠꯇꯦ ꯁꯤ ꯋꯥꯁꯦ ꯇꯣꯛꯁꯤ ꯇꯣꯛꯄ ꯌꯥꯔꯣꯏꯌꯦ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕ ꯅꯨꯄꯤꯗꯣ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯉꯣꯏ ꯅꯪ ꯆꯠꯀꯦꯁꯨ ꯆꯠꯂꯣ ꯆꯤꯡꯂꯦꯝꯕ ꯐꯝꯂꯝꯕꯗꯒꯤ ꯊꯨꯅ ꯍꯧꯒꯠꯂꯗꯨꯅ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯈꯨꯖꯦꯡꯗꯨ ꯄꯥꯏꯔꯗꯨꯅ ꯊꯣꯛꯇꯧꯅ ꯆꯠꯁꯤꯜꯂꯛꯑꯣ ꯄꯥꯏꯔꯤꯕ ꯈꯨꯖꯦꯡꯗꯨ ꯐꯠ ꯂꯥꯎꯅ ꯊꯥꯗꯠꯂꯗꯨꯅ ꯆꯠꯂꯣ ꯑꯩꯗꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯅꯪ ꯆꯠꯂꯣ ꯆꯣ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯆꯤꯡꯂꯦꯝꯕ ꯇꯞꯅ ꯑꯃꯨꯛ ꯐꯝꯊꯔꯗꯨꯅ ꯅꯥꯁꯣꯟꯅꯅ ꯊꯣꯏꯕꯤ ꯁꯅꯥ ꯄꯩꯔꯞꯅ
ꯀꯧꯔꯛꯀꯅꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕ ꯃꯍꯥꯛꯇꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯣ ꯑꯩ ꯋꯥ ꯑꯅꯤ ꯁꯨꯅ ꯍꯥꯏꯗꯕ ꯅꯨꯄꯤꯅꯤ ꯆꯤꯡꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯣꯏ ꯑꯩꯁꯨ ꯌꯥꯝꯅ ꯇꯣꯟꯕ ꯖꯤꯕ ꯃꯆꯥ ꯑꯃꯅꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯏꯃꯥ ꯕꯕꯥꯁꯨ ꯉꯟꯅ ꯀꯥꯏꯅꯈ꯭ꯔꯦ ꯑꯩ ꯃꯇꯝ ꯄꯨꯝꯕꯗ ꯑꯇꯣꯟꯕ ꯖꯤꯕ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯇꯣꯟꯕ ꯖꯤꯕ ꯑꯩꯁꯨ ꯅꯪꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯊꯃꯣꯏꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯊꯤꯜ ꯑꯃꯅ ꯑꯩꯕꯨ ꯉꯥꯎꯍꯟꯈꯤ ꯅꯪꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯤꯅꯣꯛ ꯋꯥꯍꯩ ꯀꯌꯥꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯄꯤꯈꯤ ꯑꯗꯨꯕꯨ ꯁꯃꯥꯖ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯄꯜ ꯑꯁꯤꯅ ꯑꯩꯅ ꯐꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯦ ꯑꯁꯦꯡꯕꯅꯤ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯋꯥꯍꯩ ꯇꯥꯔꯛꯄꯗ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯣꯏꯕꯤꯁꯅꯥ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯃꯁꯤꯒꯤ ꯋꯥꯍꯩꯁꯦ ꯇꯥꯒꯦ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯁꯤꯟꯅꯕꯅꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯃꯄꯥꯎꯁꯦ ꯇꯥꯕꯗ ꯑꯩꯒꯤ ꯊꯃꯣꯏꯅ ꯍꯔꯥꯎꯔꯤꯕꯁꯦ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯆꯤꯡꯂꯦꯝꯕ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯅꯪꯒꯤ ꯅꯑꯣꯡꯅ ꯇꯧꯗꯨꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯁꯨꯝ ꯑꯁꯨꯝ ꯆꯤꯡꯁꯤꯜꯍꯜꯂꯤ ꯑꯩꯒꯤ ꯐꯝꯗ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯈꯪꯈꯤꯗꯦ ꯑꯗꯨꯕꯨ ꯅꯪꯒ ꯊꯦꯡꯅꯔꯨꯕꯅ ꯑꯩ ꯑꯉꯥꯎꯕꯤ ꯑꯣꯏꯈꯤ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯟꯃꯤꯟꯅꯁꯤ ꯈꯥꯔꯤꯕ ꯄꯜ ꯑꯁꯦ ꯂꯥꯟꯊꯣꯛꯃꯤꯟꯅꯁꯤ ꯆꯤꯡꯂꯦꯝꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯊꯋꯥꯏ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯣ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯄꯗ ꯊꯣꯏꯕꯤꯁꯅꯥꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯕ ꯃꯉꯣꯟꯗ ꯑꯣꯏꯅꯖꯔꯤ ꯆꯤꯡꯂꯦꯝꯕ ꯉꯁꯥꯏ ꯅꯣꯡꯊꯥꯡꯅ ꯊꯤꯜꯂꯛꯄꯗꯣ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯥꯒꯤ ꯂꯦꯡꯕꯥꯟꯗ ꯉꯥꯊꯔꯤꯕ ꯅꯨꯡꯁꯤꯕꯤ ꯃꯥꯗꯣ ꯍꯥꯏꯔꯞ ꯃꯈꯨꯠꯇꯨꯅ ꯂꯧꯊꯣꯔꯛꯄꯗ ꯊꯣꯏꯕꯤꯁꯅꯥ ꯉꯛꯂꯞꯅ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏ ꯅꯪꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯍꯩꯃꯥ ꯏꯕꯨꯡꯁꯤꯡꯅꯦ ꯍꯥꯏꯔꯦꯗꯅ ꯏꯕꯨꯡ ꯃꯥꯟꯗꯦ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯑꯣ ꯅꯪꯁꯨ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯍꯩꯅꯗꯕ ꯑꯣꯏꯔꯦ ꯑꯩꯁꯨ ꯍꯩꯅꯗꯦ ꯍꯩꯅꯗ꯭ꯔꯒ ꯀꯩꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯏꯃꯥ ꯍꯣꯏꯒꯤ ꯃꯥꯌꯦꯡꯕꯅꯤ ꯑꯗꯨꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯗ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯅꯦ ꯊꯥꯖꯗꯕꯒꯤ ꯅꯠꯇꯦꯗ ꯅꯨꯡꯉꯥꯏꯇꯕ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯆꯠꯃꯤꯟꯅꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯕ ꯑꯩꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯣꯏꯔꯦ ꯅꯨꯡꯁꯤꯕꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯤꯗ ꯑꯗꯣ ꯐꯔꯦ ꯆꯠꯅꯕ ꯇꯧꯔꯁꯦ ꯀꯨꯏꯔꯦ ꯏꯕꯥꯅꯤꯅ ꯐꯝꯃꯩꯁꯦ ꯍꯣꯏ ꯆꯠꯂꯁꯤ ꯑꯗꯣ ꯀꯩꯅꯣꯝꯃ ꯄꯤꯒꯦ ꯂꯧꯗꯕ ꯌꯥꯔꯣꯏꯀꯣ ꯀꯩ ꯄꯤꯒꯦ ꯍꯥꯏꯅꯣ ꯊꯣꯏꯕꯤꯁꯅꯥ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯕꯣꯛꯁ ꯑꯃ ꯂꯧꯊꯣꯔꯛꯄꯗ ꯆꯤꯡꯂꯦꯝꯕ ꯏꯉꯛ ꯉꯛꯅ ꯀꯩꯅꯣ ꯁꯤꯕꯣ ꯌꯦꯡꯉꯣ ꯐꯥꯒ ꯌꯦꯡꯕꯗ ꯄꯦꯖ ꯑꯣꯏꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯦꯖꯁꯤꯗꯤ ꯀꯩꯗꯧꯗꯣꯏꯕ ꯍꯣ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯂꯧꯁꯤꯜꯂꯣ ꯌꯥꯔꯦ ꯊꯣꯏꯕꯤꯁꯅꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡꯁꯦ ꯌꯥꯝ ꯇꯧꯔꯤꯁꯦ ꯑꯩ ꯌꯥꯝ ꯏꯀꯥꯏꯗ ꯊꯣꯏꯕꯤꯁꯅꯥ ꯅꯣꯛꯂꯒ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯂꯦꯡꯕꯥꯟꯗ ꯍꯥꯏꯔꯞ ꯑꯃꯨꯛ ꯉꯥꯊꯔꯗꯨꯅ ꯏꯀꯥꯏꯒꯅꯣ ꯁꯤꯗꯩꯗꯤ ꯅꯪꯒꯤ ꯑꯃ ꯋꯥꯠꯄꯗ ꯑꯩꯅ ꯑꯗꯨꯝ ꯇꯧꯗꯣꯏꯅꯤ ꯑꯩꯁꯦ ꯃꯤꯇꯣꯞ ꯑꯃꯒꯨꯝꯅ ꯈꯟꯒꯅꯨ ꯅꯪꯅ ꯑꯩꯁꯦ ꯑꯃꯨꯛ ꯑꯃꯨꯛ ꯃꯤꯇꯣꯞ ꯑꯃꯒꯨꯝꯅ ꯍꯦꯛ ꯍꯦꯛ ꯈꯜꯂꯤ ꯑꯗꯨ ꯇꯧꯒꯅꯨꯀꯣ ꯑꯁꯦꯡꯕꯅꯤ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯐꯔꯦꯁꯦ ꯊꯦꯡꯉꯦ ꯂꯥꯛꯑꯣ ꯑꯩ ꯂꯧꯁꯤꯜꯂꯒꯦ ꯂꯥꯛꯑꯣ ꯄꯥꯛꯈꯤꯡ ꯐꯥꯎꯕ ꯊꯤꯟꯕꯤꯔꯒꯦ ꯍꯣꯏ ꯆꯠꯂꯁꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯕꯁ ꯄꯥꯔꯀꯤꯡ ꯐꯥꯎꯕ ꯆꯤꯡꯂꯦꯝꯕꯅ ꯊꯤꯟꯗꯣꯛꯄꯤꯔꯛꯇꯨꯅ ꯊꯣꯏꯕꯤꯁꯅꯥ ꯕꯁꯇ ꯀꯥꯈꯠꯂꯗꯨꯅ ꯆꯠꯈ꯭ꯔꯦ